regular school gi angang session horom daida koi angang sing jibo section moina sanitize to bidana payam sengdok pi ba kopi ba tawbosi guardian amo oina ai yam nungai jai masi gi damakta regular gi koi official sing ai han han thagat chari Directorate of Education gi order amagi matungina Manipur da leiribe school ayamba se hangnana bagi order do pibirabanina akoi gi regular English high school gi su hayeng haibadi March ki tang kuntra yumza kaisa numisida school se hangnana ba hona jari aduna school si akoi gi teaching amasung non teaching staff singa loinana school se sanitize tawdana haibadi akoi gi sathiraba COVID-19 gi pandemic sidagi akoi gi khitang oiraba su ngak thokna bagi damakta matam koina thingduna leiruraba adubu akoi gi thingduna leiruraba su physical class 9 ga 10 ga di akoi dum chathajana akoi dum tawjaki adubu hairiba atai lower section gi ngasai keno singa se classing ase akoi gi tawjakidabana maram oiradana school ase akoina hojite ngasidi asigumba keno singa se sanitize tawbagi drive ase chathajabani hayeng hairiba akoi gi March ki tang kuntra sidagi akoi mapung phana pre nursery to class 10 ase akoi session haunana ba thaurang tawjari akoi gi so se 2019 dagi COVID ki awaba pandemic sigi awaba mayam ama akoi school le natano office ta na leibak puna makta prithvi puna makta tawro matung da hojik koi gi school hangbai khudong chaba ma Manipur sarkar gi education department dagi akoi gi order ma thoki baga mari leina na koi regular English high school si koi anova session 2022-23 gi anova session si haunana bai khoi thorang tawjare ana session la si haunana birong ta khoi na oja sing aduga lairiba governing body gi khoi gi member sing aduga khoi non teaching staff lairiba mayam sina punjal laga ngasi si khoi social service camp ma tawdana school si sengdokna sanitize na chingba tawdana khotna khoi yamla khoi thodona khoi gi phungning dadi khara mapung phana tawrubra in khanna khoi pangthok jare aduna masai sida koina hek yari makai hayeng school kara matam dasu angang sing asi SOP ngak pa yarana ba dugumba koi sarkar gi koi nom gi matungina koi tawam thokpo koi tawge na koi thorang jari aduna aina hoje koi gi school se gi chhatra chhatri sing koi mafam daina haijaningi bana thoirokna koina koi sarkar ge piriba SOP gi niyom aduga school se gi koi na hek yare makai koi khudong chada ba mayok na dana hona ri basi koi gi koi kanosing mafam da aina phongdok cha ba ko loina na angang sing thabirak-tana koi anova session hoba si mapung phana yamna koi gi ningthi jana pangthok pa yana na ba du tawbiu haidra ina mayang yafam da so ina paujen si pijari aduga koi gi lairiba ngasi gi asigumba koi kano tawba oja sing amsung staff sing na tawriba social service asida TOMTV gi kangbu lengbirak-tana koi asigumba miyam da piba paujen si mapung phana sandok na ba hona ba mateng pangbiwi da mokta aina TOMTV gi koi gi chinau singbo thagat phongdok chari loina na ngasi gi asigumba social service KMC da yawbi reba koi oja sing gi staff sing aduga leibiri ba oja nupi nupa punamok phuso aina school gi tarap gi aina chairman mo aina hanna na thagat phongdok chari